Manipur Chief Minister the Unified Command ki thabak chinegada haiba demanda ngasi ayuk pung 13 khara helakpada Chief Minister N Biren Singh amadi mahaki Cabinet Minister Singh yauna Manipur ki Governor Lakshman Prasad Acharya unaba Rajbhavan da changsin khre Chief Minister nangarang numidang Governor ga unakraba matung ngasi ayuk unariba si tharka nirak sure thajaba yaba pawgi likhun amagi matungina Governor ga Chief Minister ga loina na mahaki Council of Ministers Singh yauna unagadoriba asi Unified Command ki thabak sinabiu natrabadi Mahak masa Chief Minister Fam Thadokani haiba wafam thamlaba yari hari ngasi Chief Minister N Biren Singh na nahan makhai ge manadaba mawda Rajbhavan da lakibadu Rajbhavan ki main gate ta changlapagi mahuta awang thamba gate toina mahaki carket sing thausilakhe Iscom News na ngarang ayuk angan bada Manipur da drone sing mathau tawhanba yahandaba ngamba haibadi jam thokanba yaba dronam anti drone system impal da thunglakre haina paw ama breaking pikhraba matung loinana Manipur police ki makok thoma police official singna paw adu chumle Manipur da dronam yorokle haina confirm tawkhraba matungda Assam Rifles nasu dronam asi sijinaba haure haina Manipur police ki maike digi thadorakpa cherol amada khangalagli police department ki maike digi CRP ki personnel kharana ngarang hairiba dronam asi sijinaduna drone bu jam tahunbagi video footage amasu thagalagli makhatana CRP ki maike digi anti drone khulai sing state asida atubo matamda pusil lagnaba honari masigi mathakta Manipur police ki maike digi su hairiba anti drone sing asi lainaba thabak paikapa haukre haina Manipur Police na thador kiba cherol amadasu khangalagli masak khangdaba posak ama Imphal Airport maya da paidun leire haina ngarang numidang chawrana pung taruma kai khar helakpa aduwaida social media platform kaya da thagalakiba video footage adugi pawhek phangbaga Manipur Police ki senior officers amadi CRPF ki personnel khudakta airport ta chatuna inquiry chathaba matamda Imphal Airport tagi aroiba flight ama oina ngarang hairiba pungpham asimakta da Paikhat ki bagi visuals oiramle hari social media da thagalakhiba video adu chapchana drone ni haiba police ki maike dagi verify tawba ngamkhidre haina Manipur police na thadorakpa cherol amada khangalagli Jiriban district ki manung chanaleba nungchapi khulda kuki terrorist singna mayumda hitun laijaba masagi chahi humpuba humdoirom suraba yuremam Kulendra Singha kawa miyo emabu ngarang ayuk tamthina nongmaina kaptana halam kiba tawdo adu maki loina bi amadi machanupi na thawom adubu pendaba phongdorali laikhidraba Kulendra gi loina bi na phongdokibada tumdun leiba mi amabu yumda changlaglaga halaba haibasi lalasi mitaina hauribra kuki na hauribra haina hanglagli acho sang kaya gi macha masu singdi sokte kuki terrorist sing asi leiriba lenga asina thakpani haina lenga asida maral siragli mana sangoi da mai thongla leidane ba thbak su ngi ko ani smang gi wise le ba du moi je ni ani ka khan changai ba nong ba ra ko masang mu khang ya mu jam da ado sang mu moi changa ko de ai sin ada ga ai kala gi nik khare ba ko do ai na doi mama ko wa khu ko ne ko ado moi changa ga ma chin na sa ga pham pham man hare ba ko do ma chin na bu hare pa na te ba i ado ga mu ngom da mana ku che tin ba ne ko haji chang mu hare tai hanu ma thong khang re ba ko ado mu ge da ai changa nong ma kon ta ba ji mama na che lo ai na ku gi la ai nong mai ka pi che lo ane duga akhoi je yum non da akhoi yum man da ti le ba ko adom da yo akhoi samban kar chelak pa ne ba aduni moi da hoji kuki terrorist sing na la ga jum da changa ga ka pare mi jum da hita na lai da jum da ka pare ni asiga moi da akhoi na hawira na da kuki sing na hawra ida akhoi da adagi pochai puna mak su loina pubi na chapi khare wo ju pu khare hoji rupa lakh tara ma pu chakre masa ni thabak tauna bai tamak ka ma pa na khojin chelam bari chana su ala ma pa da nga hatin hi ai singa kan kumja gi sinu nga le ga hawok ti ge na Ada sarkar na tawli sibu kari no ba magi masa masu so ke na paja puna magi tumna loi do re hoji kuki te ro je sarkar na tha pani ba sakche masam sangi mi le mi masam sang do mamai do kau khat do mai do ba ko ai di masam ko ai di kadang kadang mami kita ta su tau re ba mo da do isu ai di sa do kingat khare ba phang de ma to hau ba sia khoi na moi da hau ba na ke ba moi na changa na hau na ka pare ba gi mayum da chang sal ga ka pa du di kari no ba moi